Anbamagda Prabhu Jisu Christ gimingda tabi riban akoy mayambo amuka taram na okchari ishor na akoy buloy na biraga amuka anaw ba sabat aduga amuka anaw ba para akoy da pinabire hoy nga si akoy para mapan subani lesson number 9 ni para gimaming na Jacob the supplanter. Jacob migi mahut sinba hai bagi para ase akoy nga si shumay na nay na gani. Akoy gi nga si memory text oy na PB verses Genesis 27 gi 36. Genesis 27 gi 36 aduda amuk tang haktang yang si akoy. And Esau said, "Is he not rightly named Jacob? For he has supplanted me these 2 times. He took away my birthright, and now look, he has taken away my blessing." And he said, "Have you not reserved a blessings for me?" Masigi wahang asi Esau na mapa Isaac da hangkiba adugumba complain daw ba adugumba wahang amaoy nahang na nachano pa asigi maming asi taseng na madu oy sino hay na thon kiba natra mahang na aigi mahut sinlaga aigi kudong saba se anirak law kraba natra adugo hauzik ti aigi birthright aigi ipa ipugi lanthum aina phangada ba do mahak na law kre adugo loina na ishor de lakpa natraga imung de lakpa blessing bor mayam adu sumana lawkre adugo mahang na sumaino suhay mapa ngonda mapa Isaac da ipa ay gidamakti bor ase amatta sukha khawdra bra haina complain daw kiba adugumba wahang ning sige memory de experience base hoy Jacob ki punsida awaba nungay ba kaya saruk yarakhi habdo ay koy na uwe aduna Jacob na tauba thabak khuding makse that might have made God hate Jacob pu ishor na nungsida na ba Jacob pu ishor na sauna na ba Jacob na thabak kaya tauraki adubu but God's mercy followed him throughout his mistakes adubu mahaki asoy ba mayam adugi marakta ishor gi thauza ishor gi minungsida tatna inaraga lay hai Jacob ki phatba mayam na ishor bu sauhan ba kaya layki adubu ishor na maduda amuka saubu gi mutama ki thauza ga loinaraga ma ki mistake aran ba pumna makto ishor na kokpi ki haina uwe he was a deceiver ma si minam bane chinthi bane mi gi mahutta silaga mingon da nam thak to ba adugu manupa ama oiram ki ishor na mahaki minam ba ma ki deceive a work of supplanting migi mahut sinba mi bunam thak tawbagi thabak ado ishor na uhan ki aduga mahaki pap ado dum taw sunu haina ishor na matam khra yahan ki aduga mahaki pap adugi atawman to reap its result mahaki pap ke atawman do mahak na phangje sunu haina ishor na mahaki pap kayamuk leirabusu mado pap to continue tawna adum chatan na ba ishor na yabi ki aduga ishor na tradi ay gihing pham leite ko ishor ngonda ngaza tradi ay gikana ba leite ko ay na tawri ba thabak se lale ko haibado khangdri phawba mahak pap ke ataw mando phanglaga pap adu tawraga leisnu haina ishor na adumaina yabi ki aduna mahak ki his flows mahak ki fattaba natraga mi bunam thak tawba nungsi chana na laigda ba adu da minamba changlak pa adu na kri tawre maki machin manaw oire ba Esau mayamba ga mokoi ni gi marakta yana da ba khatnap chaina ba nungai na da ba haibdo puraki adu na mahaki was exile migilam da chen ki Esau na hat ka da ba adu gi kirga mayum thador ga exile oina mahak lamdam amada chelaga lot ki mark se mark fugitive oirakhi aduga mark chahi tara mari leiraga mark ki nupi phangna na bagi damakda chahi tara mari changlaga awa anang khanglaga thabak su ki habadu su oe aduna Jacob ke pap kaya adugi marakta ishor na mahak ke promise adu fulfill to be Jacob ngonda ishor ge wasa adudi karira hairga Jacob na mahaki macha tara ma thoi leiraki aduga mahaki wealth lanthum adu increase tawraki aduna Jacob ke pap aduk ki matik yamlo gi marak aduda ishor gi thauza so adumuk laiki habse ekhoin oe mahaki promise adu ishor na fulfill tawhan ki Genesis 27 28 29 asida ekhoina sumaina uba phange. Okay, howziki Jacob amasung Esau, Jacob and Esau. Genesis 25 verse 21 through 31 aduda papakanda Jacob amasung Esau ge khetna ba personalities adu uwe.
adu kari khetnabra haibdo ekhoina ukre ekhoina khangkre aduna Isaac ase 60 years sahi humpu suraba kanda Rebecca na hairiba Esau amasung Jacob ase pokpiki aduga Jacob asina I mean Esau asina sak chara amakhak ki damak tamhaki birthright pokpadagi mahai oina mapa mapuna pipi gadaba lanthum pomna makto chakchara amakhaki yon thok ki bawari ado Genesis 25 verse 21 through 34 adude koina uba phangkre aduna makhoi ani se from their mother's womb mama ge pungnung dagi leiba gi matam dagi makhoi ani gi marakta khetna ba adu mak azumaina uki aduna makhoi ani se amaga tongan ba uki pokpa matam da phawba adu khetna ba ukre aduna Bible na haibse makhoi gi mother's womb mama ge pungnung dagi phawba makhoi ani gi khetna ba adu uwe hoi Esau ase karamba mira ekhoina khange mahak se tough hunter sadan ba yamna haiba yamna singba lamlakta chatlaga sa kai talaga asmaina mapabu pija pithakpa asigumse yamna aphawba nipa ama oina poklakhi chawrakhi aduga on the other hand amaromda amuka yenga magi manaw nipa Jacob asidi mild person yamna ingtappa ko yamna mong hadaba sitting in the tent and meditating makhoi gi yum aduda phamlaga makhong mohut mot handraga meditate tawraga adu maina leiba yamna mild tawba yamna ingtappa adugumba mi ama oina leirakhi khetna ba do masida su chawrakraba matamda phawba ekhoina uba phange masida Jacob ma ki lamchat ase mile oye haina English na hairi base ekhoina masi se Hebrews ki language te yem kanda tam haina haibane masi tam ase and KJV the New King James version the masi bo mile haina handok piki masi se ekhoina amuka Bible gi wari singdi yeng rabadi Job amasung Noah bo blameless haina haiki ba aduga chap mane haibadi maral leitaba mingon da lanja daba masi amadi soi kre haina taishin biningai leite da Noah amasung Job tadi haiki ba wahi adumak mile hairi ba wahi dam hairi ba wahi asimak ase Jacob ngonda su season naki aduga amuka Noah gida ekoina Genesis 6:9 amasung Job 1:8 aduda paba kanda Noah gida Genesis 6:9 da maru oina Noah was perfect haikiba perfect haiba wahi ado Noah pu season na bakanda ngasai gi dam haiba wahi ado season na Hebrew na masina takpadi ngasai gi Jacob ki lamcha che aduk ki matik ngong hadaba masi amadi soi khre haina mangonda maran sibi ningai leitaba adugi yamna mapung phaba perfect oiba adugumba misak amane haina ma ki ming asidigi ekhoina uba phange ma ki lamcha adudigi I mean aduna Isaac amasung Rebecca na ma ki macha ani Esau amasung Jacob asipu phajana takpi rame haibadi karam haina blessing bearer tungda lakada punsida thousal puba yaba mioi amakram haina oirakadra haibase mamana mapana macha ani aduda phajana takpi ki aduga loina na adugumba thousal ado phange hairabadi karam haina na hakke birthright napa napudagi ekhoigi imungi ipa ipudagi sagai digi lakpa lanthum birthright phanghaugadabado karamhaina phanggadra haibasisu madugi importance adusu mama mapana takphige aduna maram oire hairaga mama mapana takpikhiba aduda ipa ipugi lanthum taibang pan gi lanthum phangba adu khangnatna spiritual gi blessing spiritual wealth thawai romda lanthum phangba thawai gi oiba chawkhatpa adusu masi asi nakoina birthright adu lawba matamda nakoi ase phangani haibase mama mapana Isaac amasung Rebecca na angang oiringai dige sumaina takpigi madudigi haurega makhoi machin manau anida makhoi gi wakhanda birthright ase aduki matik importance oye ko aduga ipa ipu digi lakpa lanthum adu khangna targa thawai gi lanthum asisu importance oye ko haibdo khange adumakpu Esau na madubu despise tawki madubu thawoi bi ki de on the other hand in contrast to his brother mayambagi onataina bada Jacob asidi karmai tawbrarga for future spiritual significance blessing is what matters yamna thawai rom da chawkhatna na ba tungda thawai rom da chawkhatna na ba amasung hakchang gi lan laina na ba haibase masigi bor asina khwai digi maru oibani haibase manaw ni pa Jacob nadi maduda concentrate tawki on the other hand atoparom di yargadi mayamba Esau nadi madudi yamna concentrate tawbdu uke khena bado adukki matik lairaki hoi
ikon kon ba matamda aikhoina wari ado Genesis 27 da pa ba kanda mama na macha Esau Jacob asibo lu na nung si bagi damakda mama gi instigation gi makhada mama gi insinbi bagi makhada Jacob asina openly and purposely deceive his father hayene ngasi gi Sabbath school na mapa bu yamna phongna amasung namthak tawrage haiba wakhan aduga loinana mapa bu mahangna namthak tawki masi se kramaina aikhoina uba phangbra mapa Isaac na Jacob da chingna ba magaloinana nang bu aina sa pijo lam gi sa pijo hai ki bedo nang kayam kramaina thuna phangbra ne hoji khakta chat ki beda ngai re how fast or how quickly you got it nang kramaina yam do thuna phangbra hai baganda Genesis 27 gi verse 20 aduda mapa Isaac on the Jacob na sumaina khom ki the Lord your God gave me success nang ha ki ipa ishor aduna aingonda masise thuna phangna ba bibi khrabani haina mapangonda openly and purposely Jacob na mapabu deceive tawki machin manaw gi khetna ba ase aduk ki angang oire ngai digi leirakhi habida aikhoina uwe mathang chatharakpada Jacob's ladder hoi Jacob ki deception mahaki minamba chinthi ba namthak tawba aduna mapangon dagi mapage blessing bor mayam ado phanglabasu that brought him pain maduna magi punsida awa anang mayum thadok chenba adugumba anaba kayama dipura magi mayamba Esau Jacob na mabu deceive tawkhre namthak tawkhre haibase khangraba kanda mapangon digi bor mayam adu mana lawraga chatkhre amasung magi birthright asisu mana lawkhre haibase khangba kanda Genesis 27 gi 36 amasung 27 gi 42 adu da pa bakan he wants to kill him mahaki manaw ni pa marem kha ki manaw ni pa I amakhak digi poglak khraba mama mapa amakhak gi porakraba magi twins oina porakraba adugo manaw ni pa ai hatok lagi haibage wakhan phawi yorakhi maramdi mahaki manaw ni pa na mahapun namthak tawki badu mahakna khanglakhi aduna Rebecca na madu uraba kanda magi mayamba Esau na mabu hat kadore haibase uba kanda madubu kanningai ge damakta maramdi mana macha ani adugi marakta Isaac amasung Rebecca na macha ani asibo partiality lairaga amana amabu hena nungsiba adu lai haibdu ugre mamana Jacob asibu thoine hena nungsiba gi maramna mayamba Esau na hat kadore haibdu khangbaga madubu prevent tawningai ge damakta magi macha ni pa Jacob asibo Isaac on the permission lawre hairaga mahangna lamdam atopata thadoki magi laifam adudige tongana chalaga magi relatives imung manunggi misingda nupi yengna na ba oina thagrase haida than ki bawari ado Genesis 27 verse 43 aduda aikhoina paraga uba phange Jacob hojikti chatkre on his way to exile mahangna mayum thadorga chatpa lambida mahangna Ishorbu encounter tawkre mahaki mamangde Ishorna uhan kre aduga mahangna Bethel haibalam adu the house of God haibani Ishorgi yum haibani Bethel haibase madugi mapham adu hek yorapagada Jacob na Ishorbu encounter tawkibagi wari adu aikhoina uba phange Genesis 28 verse 10 through 22 amasung Genesis chapter 1 verse 1 through 9 adu yengmagada Bethel amasung Babel ani asiki khetna base karira haibase jo aikhoina uba phange aduna Jacob ki dream da extraordinary oiba mi taibong pan da leiriba leather kairak aduga manadaba yamna extraordinary oiba sarga amasung taibang pan samnaba adugumba leather amamagi mangda Ishorna uhan biki masigi leather masigi kairak ase kari tawbra harga ngasai gi Babel gi matamda miyoibana sarga tamna tanna sagat kiba sarga yawna na bahaina sagat kiba aduga kara link mari laina na Ishorna masida haibi like the Tower of Babel na sarga tamna tanna yawninga haina sagat kibagumna the ladder is to reach the door of heaven ngasai gi Jacob gi mangda ukiba ngasai gi ladder kairak aduso amuka prithibi digi atia sarga gi thongan yawna na ba asumai yungkhat kiba yamna sanglaba ladder kairak ama uhan ki
Hoi masida khenaba Babel gi tower aduga hauzik Jacob na uriba ladder asiga sida khenaba se karira Babel gi tower adudi ekoina chatkiba Sabbath sikhara dasu ekoina tamkre madudi they are trying to reach God, to replace God. Ishor gi mahut siningai ishor gi mapham yoningai ekoi mioi bana sarga ekoi gi pangan ni yoba ngamgani haina in humans effort mioi bagi effort na ishor bo please tawningai ishor gi mapham yoningai haina sagat ki but on the other hand aduga amarom da ekoi ni yengrabade Bethel da ukiba adugumba leather kairak adudi aside karira hairaga Bethel emphasizes that access to God can be achieved only through God's coming to us and not through human effort. Haina masisha haibi. Bethel da uhan kiba adugumba kairak sarga amasung taibang pansam na bakairak aduna emphasize utlibasidi karira ishor ngon da aikoi ni yoge hairabadi ishor ge manak da aikoi leige hairabadi ishor ge mafam da aikoi changge hairabadi aikoi ge human effort na yoba ngamloi adubu it is through God's coming to us ishor na aikoi ngon da lakada bane haibado utbi bane Babel na ishor gi mafam de mi na chatna na bahon nai Bethel da uhan basina nang na ai gi ifam da lak pangam loi ko ai na khoi gi mafam da lak la pakanda nang ai ga chatmin na ba yagani ha da utpi ki hoi masigomba providence ishor gi promise da ubiba ishor gi nungsi bi bado Bethel da ur krabakanda aikoi no wori adu samjil laga hai bakanda hojik di Jacob na in response to that ishor na aduk nungsi bi ba ishor gi providence adu ubakanda madu gi paukhum oina outward terms mapan thoki mina uba yaba thabak ama ishor ai nangi da makta tawge hairaga mangna Jacob na he decided to give a tenth to God ishor ngon da saruk amagi saruk taragi saruk ama pige haibase mahangna ishor ngonda pige haina mahangna Bethel aduda Jacob na maki decide tawki maki wakhanda maduna mahangna ishor ngonda mana piri base sidi krira in order to obtain God's blessing ishor ge bor adu phangningai ge natte adu but as a grateful response to God's gift ishor na mangonda nung siriga thauja pi ki ba aduge tawbi man khangba oina ai gi leizaba asida ai ngonda pibi di base ai gi natte ko aduna masise ishor ge ni ko aduna ai ishor ge saruk pi ge habse magna outward oina mapan thongi oina ishor bo thagat pa ase madudi ge den tide ase hauki habse uwe aduna masida ai koina ta seng u base krira Israel hai nation jati ase laktringaida long before the rise of the nation of Israel haiba jati ase laktringai gi mamang kuira bagi matamda Jacob na tithe ki principle ase ngakraga Bible the tithe ase pi bahau ki habisi jo ekhoina uba phange aduna Genesis 28 ki 22 da kri haye Jacob na kri haye and of all that you give me, I will give you a 10. Haiki. Nang na ishor nang na ingon the PB kraba pum na mag adudage ay na nangon the saruk tara ama ay na pigini ko saruk chamagi ay na saruk tara pigini ko saruk amag chamagi tara pigini taragi ama pigini ko hay na mana ishor ngon the haiki. The tithe is taken from all that you give me. Genesis 28 ki 22 da ay koy na uzik pa ki bado ay koy na tithe piri base krira ay koy gi leija ba adu pi banate ay koy na nom laga ekoi na phangjaba adu da ekoi pi banate adu khwai digi muru oiba masida principles behind the screen adu di kri ra hairaga ishor na ekoi ngon da pb ki de bagi da makta ekoi na madu phangje ki bane aduna adu oirabadi ishor na ekoi da pb bane na masise ai gi nate ishor nangi ni ko adu di ai nangon da hangi ko haibadu hangi ba asise tithing principles da ekoi na khwai digi maru oina gyan ta ga da base asini ekoi na tithe pi de se ishor ge blessing phangninga haina pi banate ichini now sing adu bo Jacob ki wari dige ekoi hoji ukre adu di ishor ge blessing adu ekoi na phangba gi damakta ekoi na tithe pi bane haibase ekoi na ningsing se hoji ki mathang tarakpada the deceiver deceive nam thak taw ki ba nupa adu bo amuka nam thak taw bi ki ba Genesis 29 verse 1 through 30 adu da pa ba kanda ishor na kram haina Laban bu ngasai ge Jacob adu bu nam thak taw ningai deceive taw ningai chin thi bi ningai ma bu khra wahan ningai ishor na kari gi da makta permit taw ki bra haibadu u ekoi na u ba phange aduga madu de gi Jacob na kari karamba paratam ki bra haibadu ekoi ni yeng ngak tang yeng se hoi
Jacob na Rachel buhana thengna khiba matamda Genesis 29 gi 18 da mahakna Jacob na Rachel adubu tasengna mak nungsiki adugi maram na mahakna Rachel adubu launa na bagi damakta mahakna Laban khoida mahakna chahi tare thabak suna na bayaki aduga Genesis 29 gi 20 gi matung inna mahakna chahi tare thabak subado a few days numit kharani ga chap manai hai karigi maram de mahakna Rachel bu aduk ki matik nungsi bagi damakna aduna Rachel bu nungsi banina nangna Rachel bu pamlo budi chahi tare thabak su hai ba matamda mahak question amata laidana harauna suki amasung chahi tare to nongmani ni gumna khanki maram de ma ki nungsi ba aduna yomsin ki henjin ki pamba aduna yaman ki bagi maramna aduga haujikti aikhoina wari du khangre chahi taret adu yoraba kanda Jacob pu ma ke father in law aduna Laban na mahapon nam thak taubi ki aduna luhong bagi nungdang aduda taking Sabbath school na sumay na hai taking advantage of the confusion of the fish and of Jacob's intense emotion and vulnerability luhong bagi nungdang aduda mi mayam charaga thaklaga nungairaga langlaga leiba adugi confused samam na kraba adugi marakta amasung Jacob na mahaki intense emotion mahaki nupi phangadore Rachel bu lawa phangadore haiba yamna wakhanda nungaiba adugumba aduna leiraba kanda mahakse yamna vulnerable yamna laina nam thak tauba yaba adugumba gi tanja aduda mahaki father in law Laban na mahakpu nam thak taure harga mache liyabu pibi hibigi wari do aikoina ukhre aduna masida aikoina khangada base karira aikoibu law of retaliation natraga lex talionis haina haiba eye for eye, tooth for tooth. Haina Genesis 24 verse, Exodus 21 verse 24. Amasung Genesis 9:6 da aikoina uba se. Masi mak ase Jacob ngon da thoki. Ko amuka haige eye for eye, tooth for tooth. Aigi ya to dek labadi nang isu ya to dek kadaba. Hai bagi law ado, law of retaliation. Nang na aibu thil labadi aisu nang bu thin kadaba. Hai bagi law adu mak ase Jacob ki punsi da mahak na theng na ke. Karam hai na aikoi na khangkre. Mahak na magi manaw magi mayam ba adu bu nam thak tau ki bi ki ba adu mak ado. The same way in same manner mahak pu magi father-in-law na nam thak tau bi ki ba do aikoi na uba phang. Aduna hojikti Jacob understands now. Hojikti Jacob understand okre gyan dagre what it means to be the victim of deception. Nam thak taubi khiba miyoi bagi awaba se karira haibase ma hojikti phangre. Aduna mage mayam ba mana nam thak tau khiba matamda mayam ba se kari phauram gadra haibda hojik makti mana su phaukhre maramdi ma bu mage father-in-law aduna nam thak taubi khibagi maramna. Aduna ironically masida maru oibisi karira God teaches Jacob about his own deception through Laban's deception. Mahaki father-in-law na mahak deception, deceive kiba nam thak tau kiba se karira hairaga mahak na magi mayam ba adubu nam thak tau kiba adu mak Jacob na khang sunu haina ishor na Laban bu yabi raga sizinaraga Jacob bu nam thak tau bodo ishor na yabi ki hai. Hoi aseng bamak Jacob as nam thak daw ba aduguma deceiver amani Genesis 27 verse 12 kimatung inna aduna mahak na taseng na khange deceive daw bi khraba nam thak daw bi khraba mi gi punsi da kari phau pra why have you deceived me 29:25 Genesis aduda magi father-in-law da mahak asi the wahang ase direct hangki magi mapa magi father-in-law da karigi damak tanang na ibon nam thak taubi ribra hai na hangki maduna takpadi Jacob ase nam thak taubi ba haibse karira haibse ma pachan understand tawkre khangre ma adu achise karira krambai phau bra haibdo ma khangbagi maramna mapa magi father-in-law adu ngonda so sigumbagi wahang ase ma na hangba phangki masigi paradi aikoina yam ten na uba phangba se karira Matthew 7:12 da ka aikoina tamba phangba se golden rule sanagi rule ado nang na mingon da tawning nang bu mi na tawbi ning budo nang na sumi bu tawbi yo nang ngon da mi na tawbi ning da budo nang mingon da sunang na tawgunu hai budo masigi paradi aikoina uba phang Jacob na
mayambado mana tawkiba thabak adu mangonda amuka halakpane karigumba ma adu gumbudo mange punsida pamlamdrabadi mana su jeko isongonda tawramdrabadi adu gumbusu mangonda halaklam loi haibse aikoina uba phang hoi the blessing of the family hojik wari do adu makha chatharak paganda Jacob ase amuka chahi taret suraga mahaki awaba adu loisin khide adubu another 7 years mahangna amuka chahi taret amuka thabak surga chahi punna chahi taramari mahaki father in law gi umda lairaga thabak su ki shorna liyagi magi nupi ahan liyagi wombs ado angangi chakha angangi khaw ado hangdok pire harga ma ase angang pokhi hoi Jacob na liyabu adukki nungsi de habse ishor na khangbagi maramna for not being loved God give Leah a sons Esau Jacob na magi nupi ahan Leah asibu phajana nungsibi de bado ishor na khangle haraga nungsibi de ba aduguma nupi aduda ishor na mahake angangi khaw ado hangdok pi re haraga macha lai hanki ahan ba macha oina Reuben asi pokki Reuben gi meaning the to see u na ba masi karigira because God saw that she was unloved by Jacob Genesis 29:31 gi matung ina ishor na khangre Leah bu Jacob na thoina nungsi de habado khangbagi ubagi maramna hauji Reuben haiba angang ase pirga ishor na ubire ko nangi awabado haibado utna na bagi da magta masigi angang asina Leah gi pungning da mabu mapuroi bana nungsibi da ba adubo khara compensate tawningai khara nungai haningai comfort tawningai gi da magta aina ubi khre haiba angang ase pibi ki ani subada Simeon pibi ki Simeon gi artha di sama haibane masise heart ishor nangi awabado tabi khre ko nangbu na puroi bana nungsibi da ba nangon de humiliate tawbi ki ba nangbu khara inthok pi ki ba nathai ki pi ki ba adugumba awaba mayam ado aina tabi re ko haina haibi ki ngasai gi ekoina ishorna Hagar gi punsida nungsibi ki ba adugumna Leah gi punsida su ishorna amuka nungsibi ki habadu u aduna Rachel asidi karmaina tawe Jacob na yamna nungsibi ba nupi ama oirabasu ma angang laikide mahangna Joseph haiba angang ase pok na ba ma matam khara ngai ba ta ki aduna Leah na hojikti angang pok pa yadre magi angang pok pa gi matam se hen khri haiba matam da khakta da God remembers Rachel haina and opens Rachel's womb Genesis 30:22 da Leah na angang leiba yari ba phaude ishor na Rachel gi angang gi khaw ado hangdok pi ki de adu bo ma ki mache Leah na angang pok pa gi matam loi khre haiba matam da khakta ishor na ning sing bi re haraga amuka ishor na Rachel gi wombs ado hangdok piraga Joseph ado pokhi habisu aikoina uwe Rachel magi nupani yamna nungsibi kiba adugumba nupi the love wife nungsibi kiba nupi ase karmai tawe had to wait 7 years after her marriage mahangna luhong grabagi matung chahi taret ngai ki angang ama laina na bagi damakta the love wife Jacob na yamna nungsiba adugumba Rachel asibu phangna na bagi damakta chahi taret ngai bataki aduga amuka chahi tara mari changna Rachel amasung Jacob na ngai bataki angang laina na bagi damakta mahakna thoina hena nungsiba nupi ado mangna purakpa angang lai kide they have to wait 14 years sahi tara mari ngai bagi matungda Joseph haiba angang ase ishor na bibi ki habse Genesis 29:18 amasung 27 Genesis 30:25 aduda aikoina uba phange aduna angang ama pibi kre Joseph haiba angang ama pibi kre madugi arthadi taken away my reproach aigi nungai taba aigi awaba pumnamak se lauthok pi kre haibagi arthagi makhada angang ase amuka pibi ki habse aikoina uwe Howzikti Thursday ki portion aduda aikoina loisilakpa asida Jacob lives howzikti Jacob na chahi tara mari magi father in law Laban gi khunda Padan Aram haiba khun aduda leiramlaga madudigi thorakpa matam adu yokre hoi chahi kaya chakre Jacob ase became milder and milder mahaki perfectness aduga mahaki blameless adu maralai taba aduga yamna ingtappa nupa ase adum yamna hen ingtappa maralai taba mi ama oiraki mahak khange mahaki father in law Laban mahak nam thak tawkre haiba adubu he let it go nam thak tawrasnu haina mahak complain tawdraga laiki Jacob mahangna phajana khangre mapa
magi father-in-law na mabu pajana deceive tawe habse ma khanglabasu mahna complain kari shu taw khide habdo ekoi na uba phange hoi Jacob adu gumba yamna maki temperament adu ekoi ni yenglaga asi gumba matam de passivity yamna utpase mapa hozik father-in-law adu da mapu bok adu da complain taw da ba adu ga argue taw da ba asi gumba nature it's difficult to understand gyan taningai khara lu na thoe aikoi ngon da lak lam labadi aikoi yamna complain tawram gani yamna murmur murum solam gani adubo adugumba amata taw khide hai Jacob ase aduna Jacob could have revolted ma ase aduda nang na aigi asipi ba adu taw ba nang gi na chanupi ase lawge harga adu pi ba haina mana lan sagalaga khatna chaina ba I nai tana ba phawa yaram bane adubo mahangna bargain so tawramba ya aji dandi tawbiro aibo thapi kro haina kanna bargain tawramba su ya adubu he didn't do that mana adu mayam adu tawdaraga mahangna Laban ge mayum aduda ishor na sidige thokro haina kaudre ba phawba mana he wait patiently yamna khang ba kan ba amaga loina na ishor na chat kro haiba madam adu laktri phawba mahakna ngai ki adubo at the birth of Rachel's first son Joseph na pokraba matam adudade hauziti Jacob na finally reached the 14 years of his service sahi taramari shuna lairakla bakanda Jacob na machanu pa Joseph ase phangra bakanda hauziti mayum adudagi thadok mak chat khrage haibase mahana khalaki Genesis 30 ki verse 26 aduda ekoina wari adu uba phangre adunga ngasai ishor na promise tobi khiba warak wasak pi khraba adugumba lamdam promise land adu amuka chatlaga ma hingna na bagi mahak wakhan khalak ba hauki aduga mahak azikti mapham asida Padan Aram asida lairam laga magi lanthom mayam lairabasu magi asengba yum promised land adudadi kari isu laitre karamaina aige icha isu singbo ai kari yok sira nangi da asi usmaina lairade aige family se karamaina run do sira habi concern ase mahak Jacob ase Paura kre habse Genesis 30 ki 30 aduda aikhoina uba phangkre aduna Genesis 30 ki 25 ki 32 pawa wari adu pa bakanda Jacob na kramhaina khan kibra aduga Laban na kari pau kumpi kibra habidu su aikhoina uwe Jacob asina tawriba thabak pumna maktum hakim pubok mahaki father-in-law Laban na pen bi kre aduga Jacob ki apamba nang na apamba se krira ni kro ai nang gida makpirige habaganda Jacob na kri hai ki yaw singe marakta phattaba machu langba adu khak ai gi pi kro hai na icham cham na hang ki ni ki magi lanthum asipio hai na kari shu complain tau ki di habigi wari adu su ai khoina phang uba phange aduna Jacob na hojikti lesson of faith thazabagi para ase ma mapung phana tamba phang aduga ishor gi kaman adu ma na ngai raga lamdam adu digi thorak na ba ma na ngai ki habisi so ai khoina uba phange aduna 31 gi 13 adu da hojik ti ishor na Jacob adu bo kau thok pi raga Laban gi yum digi thorak laga ma ki promised land adu da amuka chat laga laiki aduna ma ga 31 gi 13 adu da ishor na ma bo kau bi base kriya live Laban's house and return to your family haina kaubi ki Laban gi yum na pubok ki yum ase thadokro live aduga nangi family nangi imunga amuka laimi na kro haina ishor na kaubi ki ba se masi se the same words ngasai Abraham bo ai koina khange urdagi thora kro haina Genesis 12 ki 1 aduda kauba matanda live thanamo haina haiba wahai aduga chapmana na sijinaki masida ai koi amuga ningsinggadaba Abraham bo ordagi kauthok piba matamda Babylon dagi kauthok piba matamda kri haibra nang yum adudagi lam adu kak thadorga thorakro haiba natte adubo lamdam adugi culture nature nangon the chusin kraba adugumba lamdam adugi amot pasing adu phawba nangi part of you nangi sarukra adu thanam laga thora o haina kaubagumna Jacob pusu ishor na kaubi ki Padan Aram gi maphamda nangna lairamba chahi taramari lairambada mapham adugi lamchat madugi nature madugi culture nangonda chusin khraba khara part of you adu nang thanam lagaw jikti amuka thora laga nangi yumda laikro haina ishor na kaubi ki conclusion para asiloisin barbantamda
God chose Jacob not because he deserved it. Mahak ase Ishor na kaubi ba yaba ama oibigi damak na Ishor na Jacob po kaubi kiba nate. But because of his grace, Ishor gi thauza gi mapana Jacob po kaubi bani. No matter how hard we try, ekoi na kaya mo kan honor buso ekoi Ishor gi mapam yo bangam loy habse uwe adubo Jacob ti try tauki adubo Jacob nang na try tawri ba maddo masina oibi yaroi ko habada Ishor na takpi ki pa para ado Ishor amuka Jacob na para phaba oiki. Aduna Jacob na realized the way mana khange krira human works cannot earn salvation or blessing. Miyoi bagi thabak na Ishor gi aran khubam amasung Ishor gi bor ado kai tongai desu aikoina laiba tan bangamde ko haibase aikoina khange. Aduna his act to acquire the birthright by deception left him disappointed. Mahak na ngasai gi birthright mapangon diga lakadaba lanthum amasung bor mayam ado mana launingai haina kanna namthak tawba thabak ado mahakna tawrakpa matamda magi punsida awaba anangba ningba kaiba pen da pa kaya mo mahakna thengna rakhi masidige ekhoina ubase amoka Ishor gi grace ado ekhoina tana na bahaina otherwise means ekoina sijina rakpakanda ekoi gi punchi desu awaba simuk la e habse ekoina u pange adumaina Jacob say he became a fugitive mi chen oina mahak chen ki mayamba Esau gi mamang gi maki riga lot laga chen ki adubo Ishor na kri dauki matum aduda he visited him in his state of helplessness magi upai later ba madam aduda Ishor na mangwada amuka laki nahan cho ekoina tamkre Abraham ga Ishor ga amuka mari laina it is not Abraham seeking God. Abraham na Ishor bo amuka thirak panate adubo Abraham na amuka Ishor na Abraham bo thiraki Eden in call the pap ta krapakanda Adam amasung Eve na Ishor ay khoi bo kokpi kro haina thide adubo Ishor na where are you Adam haina thiraki adum haina Jacob na sumagi upay later pakanda magi pap tu na gimahay ado phangra pakanda Ishor na mapo amuka thira magi upay later pa matamda Ishor na mapo amuka kanbiki masidige ubase God is love Ishor asin nungsi bani. Okay, take away lesson ekoi kari lowi yapra take away lesson ahum ka aina thamram ge ahan bada whatever we do to others it just come back to us. Ekoi na mi atopada tawruba the ekoi ngonda adum halak pane Matthew 7:12 da ekoi na u kre ko ngasai chu hai kre life is just like an echo ekoi na echo gumba ekoi na wow haina lauraga madugi khondo ekoi da mo hanjilak pu gumba ne ekoi na taw mi ngonda tawbudo ekoi ngonda soidra halakani aduna Matthew 7:12 ki golden rule ado ekoi na ningsing laga ai ngonda taw hanning da bado mi ngonda su taw da ba ase yamna maru oye habsing asigi paradigi ekoi na tamsin take away lesson number 2 the never try to earn God's favor in the expense of others. Mi atop pagi expense the Ishor gi favor ado launa na bahay na ekoi kay dongay so na roise Jacob na in the expense of his brother Esau gi expense the magna blessing ado launing ay hay na hona ki ado bumagi punsi da awaba kaya theng na rakhi aduna ekoi gi Karigumba ekoi na tawriba thabak ase aphaba thabak oirabasu Ishor gi bor phangdaba oirsu mi amagi expense da amabu hurt tawrga ekoi na blessing adu lawninga haina hotna roidabani habse ekoi na uba phange aduna apostle Paul na ekoi Romans 14 gi verse 13 degi 23 pawda pawa kanda food offers to idols gi maramda ekoi na haiba kanda idols kat kraba adugumba achapo sing adu ekoi na chabi ai kari sunate asidi makoi de Ishor nate adubu nang na chari ba adu nangi weak brethren sing da maduna stumble oi hangada bo oi di chaganu hai bugum na ekoi na tawri ba thabak ase aphaba oi bu so atopa bu hurt oi gada bo oi rabdi ekoi na kai dongai su tawri da bani have so uwe. Take away lesson number 3 ahum subda never show partiality michang mikhai nai base utkanu hai base ngasi ge paradiga ekoi na uba phangre Isaac amasung Rebecca michang mikhai nai ki Isaac na magi macha Esau bu nungsi ki Rebecca na magi macha Jacob bu nungsi ki asumaina aduga amuka Jacob na kri taw ki magi nupi ani gi manungda Leah bu mayam na nungsi de Rachel bu yam na nungsi ki adugi maram na Jacob ki imungda Isaac ki imungda broken family asigum se khral uba phangki karige partiality laibigi maramna aduna ekoi ge punsi desu isin in housing ekoi partiality lairoi da bane michang mikhai lairoi da bane atopa mi singbu treat equally chap manana ekoi treat tawgada bane habse ekoi bu James chapter 2 gi verse 1 da sow no favoritism nangi apamba nangi partiality adu utkanu Romans 2:11 that God doesn't sow
favoritism ishorna nangbude hena nungsi mabu hena nungsi de haiba asigumba ishorda leite ekhoi ngonda su leiroi da bane haibase take away lesson oina aina thamjaning bane tabi khruba mayam ngonda ishorna thoidok hendok ko bor adu pina birga ngasi ge para tambasina ekhoi thaja base hengat po oise ekhoi ge spiritual journey se hena kumang chausin bo oise mathang ge hapta da ekhoi annoba paraga ekhoi amuka unase matam adu phawbada ishorna ekhoi mayam bo bor birga loina bi bo oise no